ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯅꯝꯊꯥꯛ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯁꯤꯖꯟ 2 ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄ ꯃꯔꯨꯞ ꯑꯜꯇꯥꯞ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯅꯝꯊꯥꯛ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯁꯤꯖꯟ 2꯫ ꯑꯌꯨꯛ ꯑꯉꯟꯕ ꯃꯇꯝꯅꯤ꯫ ꯈꯥꯕꯗꯨ ꯀꯔꯥꯏꯗꯅꯣ ꯑꯃ ꯆꯠꯅꯅꯕ ꯐꯤ ꯁꯦꯠꯂꯤ꯫ ꯑꯁꯣꯝꯅ ꯈꯥꯕꯅ ꯐꯤ ꯁꯦꯠꯂꯤꯉꯩꯗ ꯏꯅꯨꯡꯉꯥꯟꯕꯤ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯈꯥꯕꯗ ꯍꯥꯏꯔꯛꯏ, "ꯀꯔꯥꯏꯗ ꯆꯠꯄꯤꯗꯧꯔꯤꯕꯅꯣ ꯑꯌꯨꯛꯁꯤꯗ?" ꯃꯗꯨꯗ ꯈꯥꯕꯅ, "ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯆꯠꯅꯤꯡꯕ ꯆꯠꯄꯗ ꯅꯪꯅ ꯁꯨꯝ ꯍꯪꯂꯤꯕꯁꯤꯕꯣ?" ꯑꯁꯣꯝꯅ ꯈꯥꯕꯅ ꯁꯥꯎꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯏꯅꯨꯡꯉꯥꯟꯕꯤꯅꯁꯨ, "ꯑꯗꯣ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯆꯥꯛ ꯆꯥꯔꯒ ꯆꯠꯄꯤꯔꯣ." ꯃꯗꯨꯗ ꯈꯥꯕꯅ, "ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯗꯨꯌꯥꯝ ꯍꯪꯂꯤꯕꯗꯨꯕꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯈꯥꯕ ꯃꯐꯤ ꯁꯦꯠꯄ ꯂꯣꯏꯔꯒ ꯊꯣꯛꯈ꯭ꯔꯦ꯫ ꯏꯅꯨꯡꯉꯥꯟꯕꯤ ꯅꯤꯡꯉꯝꯗꯅ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯁꯣꯝꯗꯅ ꯈꯥꯕꯗꯣ ꯂꯨꯋꯥꯡ ꯈꯣꯏꯗ ꯂꯥꯛꯂꯤ꯫ ꯈꯥꯕ ꯂꯨꯋꯥꯡꯒꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯁꯨꯃꯥꯡꯒ ꯂꯦꯞꯇꯨꯅ ꯀꯧꯔꯛꯏ꯫ ꯃꯗꯨꯗ ꯂꯨꯋꯥꯡꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ꯫ "ꯑꯦ ꯏꯇꯥꯎ, ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯀꯗꯥꯏ ꯆꯠꯁꯦ ꯍꯥꯏꯕꯅꯣ?" ꯃꯗꯨꯗ ꯈꯥꯕꯅ, "ꯅꯪ ꯂꯣꯏꯁꯤꯜꯂꯛꯑꯣ, ꯆꯠꯂꯣ, ꯍꯧꯖꯤꯛ ꯆꯠꯇꯕ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯂꯩꯔꯦ." ꯑꯁꯣꯝꯅ ꯍꯥꯏꯅꯔꯒ ꯈꯥꯕ ꯑꯃꯗꯤ ꯂꯨꯋꯥꯡ ꯑꯃꯥꯏꯕ ꯕꯦꯀꯤ ꯍꯣꯏꯗ ꯂꯥꯛꯂꯤ꯫ ꯑꯃꯥꯏꯕ ꯕꯦꯀꯤ ꯍꯣꯏꯒꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯈꯥꯕꯅ ꯑꯃꯥꯏꯕ ꯕꯦꯀꯤꯕꯨ ꯀꯧꯔꯛꯏ꯫ ꯑꯃꯥꯏꯕ ꯕꯦꯀꯤꯁꯨ ꯈꯥꯕ ꯂꯥꯛꯀꯅꯤ ꯍꯥꯟꯅ ꯈꯪꯕꯅꯤꯅ ꯊꯣꯔꯛꯂꯤ꯫ ꯑꯃꯥꯏꯕ ꯕꯦꯀꯤ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯈꯥꯕꯅ ꯍꯥꯏꯔꯛꯏ, "ꯑꯣꯖꯥ ꯃꯥꯏꯕ, ꯑꯩ ꯂꯥꯛꯆꯔꯤ, ꯍꯥꯟꯅꯁꯨ ꯍꯥꯏꯖꯈ꯭ꯔꯕꯅꯤ." ꯃꯗꯨꯗ ꯑꯃꯥꯏꯕ ꯕꯦꯀꯤꯅ, "ꯈꯥꯕ, ꯅꯪ ꯂꯥꯛꯑꯦꯗꯅ, ꯆꯪꯂꯣ, ꯋꯥꯔꯤ ꯁꯥꯟꯅꯁꯤ." ꯑꯁꯣꯝꯅ ꯍꯥꯏꯔꯗꯨꯅ ꯑꯃꯥꯏꯕ ꯕꯦꯀꯤꯅ ꯈꯥꯕꯕꯨ ꯀꯧꯁꯤꯜꯂꯤ꯫ ꯈꯥꯕ ꯑꯃꯗꯤ ꯂꯨꯋꯥꯡꯁꯨ ꯕꯦꯀꯤꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡꯏꯟꯅ ꯆꯪꯉꯛꯂꯤ꯫ ꯑꯗꯨꯒ ꯈꯥꯕꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, "ꯑꯣꯖꯥ, ꯑꯩꯅ ꯍꯥꯏꯖꯕ ꯑꯗꯨꯕꯨ ꯌꯥꯔꯣꯏꯗ꯭ꯔꯣ ꯑꯣꯖꯥ?" ꯃꯗꯨꯗ ꯑꯃꯥꯏꯕ ꯕꯦꯀꯤꯅ, "ꯈꯥꯕ, ꯑꯩ ꯉꯥꯏꯉꯝꯗꯕ ꯇꯧꯒꯅꯨꯅꯦ ꯅꯪꯕꯣ. ꯑꯗꯣ ꯑꯣꯖꯥ, ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯟꯕꯤꯔꯣ, ꯑꯩ ꯑꯣꯖꯥꯒꯤ ꯑꯋꯥꯃꯟ ꯃꯇꯤꯛ ꯆꯥꯅ ꯄꯤꯖꯒꯦ." "ꯌꯥꯔꯦꯗ, ꯑꯋꯥꯃꯟ ꯄꯤꯗ꯭ꯔꯕꯁꯨ ꯌꯥꯔꯅꯤ. ꯑꯩ ꯍꯣꯔꯦꯟ ꯑꯍꯤꯡꯁꯤꯗꯅꯦ ꯇꯧꯔꯒꯦ." ꯑꯗꯨꯒ ꯈꯥꯕ, "ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯣꯖꯥ ꯍꯥꯏꯅ ꯀꯧꯕꯗꯣ ꯀꯧꯔꯛꯀꯅꯨ, ꯃꯤꯡ ꯑꯗꯨꯝ ꯀꯧꯔꯛꯎ. ꯑꯩꯈꯣꯏ ꯑꯅꯤ ꯆꯍꯤꯗꯤ ꯂꯦꯡꯒꯥ ꯑꯣꯏꯔꯝꯒꯅꯤꯅꯦꯀꯣ." ꯃꯗꯨꯗ ꯈꯥꯕꯅ, "ꯐꯔꯦ ꯑꯗꯨꯗꯤ ꯃꯇꯥꯎ, ꯑꯩꯈꯣꯏ ꯑꯍꯨꯝ ꯉꯁꯤꯗꯒꯤ ꯃꯔꯨꯞ ꯑꯣꯏꯔꯁꯤ. ꯑꯗꯨꯒ ꯏꯇꯥꯎ, ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ ꯂꯃꯟ ꯈꯨꯝꯕ. ꯑꯩꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯈꯣꯏꯅ ꯇꯧꯈꯤꯕꯗꯣ ꯃꯗꯨꯒꯤ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯃꯤ ꯕꯦꯀꯤ." ꯃꯗꯨꯗ ꯑꯃꯥꯏꯕ ꯕꯦꯀꯤꯅ, "ꯐꯔꯦ ꯃꯇꯥꯎ ꯈꯥꯕ, ꯑꯩꯅ ꯉꯁꯤ ꯑꯃꯥꯏꯕ ꯑꯃ ꯇꯝꯃꯨꯔꯤꯕꯁꯦ ꯂꯃꯟ ꯈꯨꯝꯅꯕꯒꯤꯅꯤ, ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛꯅꯤ. ꯑꯩꯒꯤ ꯕꯥꯕꯥ ꯑꯃꯥꯏꯕ ꯁꯨꯅꯤꯜꯕꯨ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯃꯛꯈꯤꯗꯧꯔꯤꯕꯅꯤ ꯏꯇꯥꯎ." ꯉꯁꯥꯏꯗꯒꯤ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯂꯨꯋꯥꯡꯗꯣ ꯑꯃꯥꯏꯕ ꯕꯦꯀꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯛꯏ꯫ ꯂꯨꯋꯥꯡꯅ ꯍꯧꯖꯤꯛꯇꯗ ꯈꯪꯂꯛꯏ ꯑꯃꯥꯏꯕ ꯕꯦꯀꯤꯁꯦ ꯑꯃꯥꯏꯕ ꯁꯨꯅꯤꯜꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯕ, ꯑꯗꯨꯒ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯕꯁꯤꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅꯤ ꯍꯥꯏꯕ ꯈꯪꯂꯤ꯫ ꯑꯗꯨꯒ ꯍꯣꯔꯦꯟ ꯑꯃꯥꯏꯕ ꯕꯦꯀꯤꯅ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯕ ꯃꯤ ꯑꯁꯤꯅ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯈꯨꯔꯥ ꯁꯝꯖꯥꯏꯅꯤ ꯍꯥꯏꯕ ꯂꯨꯋꯥꯡꯅ ꯍꯧꯖꯤꯛꯇꯗ ꯈꯪꯂꯛꯏ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯕꯦꯀꯤ ꯑꯃꯗꯤ ꯈꯥꯕ ꯂꯨꯋꯥꯡ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯨꯞ ꯑꯣꯏꯅ ꯇꯤꯟꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯈꯥꯕ ꯑꯃꯗꯤ ꯂꯨꯋꯥꯡ ꯃꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯏ꯫ ꯑꯁꯣꯝꯗ ꯂꯥꯛꯄꯅ ꯈꯥꯕ ꯃꯌꯨꯝ ꯌꯧꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯗ ꯄꯔꯞ ꯆꯪꯈ꯭ꯔꯦ꯫ ꯁꯣꯝꯗ ꯏꯅꯨꯡꯉꯥꯟꯕꯤ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤ꯫ ꯃꯄꯨꯔꯣꯏꯕ ꯈꯥꯕ ꯂꯥꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯀꯥ ꯇꯝꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕ ꯈꯥꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯗꯥꯏꯗ ꯆꯠꯄꯤꯔꯨꯔꯤꯕꯅꯣ? ꯑꯌꯨꯛꯇꯒꯤ ꯆꯥꯛ ꯆꯥꯔꯝꯈꯤꯔꯣꯏ. ꯆꯥꯛꯁꯨ ꯈꯤꯟꯗꯨꯅ ꯊꯝꯂꯝꯂꯕꯅꯤ. ꯆꯥꯛ ꯆꯥꯊꯣꯛꯄꯤꯔꯨꯔꯣ." ꯍꯤꯞꯇꯨꯅ ꯂꯩꯔꯝꯕ ꯈꯥꯕ ꯏꯅꯨꯡꯉꯥꯟꯕꯤꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯁꯥꯎꯔꯪꯅꯅ ꯍꯥꯏꯔꯛꯏ, "ꯑꯩꯁꯤ ꯅꯪꯅ ꯊꯝꯕ ꯃꯤꯅꯥꯏꯔꯣ? ꯍꯥ? ꯆꯥꯅꯤꯡꯂꯒ ꯆꯥꯒꯅꯤ, ꯆꯥꯅꯤꯡꯗ꯭ꯔꯒꯅ ꯇꯣꯛꯀꯅꯤ. ꯅꯪꯅ ꯑꯩꯁꯦ ꯑꯗꯨꯝ ꯄꯥꯟꯅꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯪꯅ ꯊꯤꯕꯣꯡ ꯈꯔ ꯆꯥꯕ ꯐꯪꯂꯕꯗꯤ ꯇꯨꯃꯤꯟꯅ ꯂꯩꯈꯣ ꯌꯥꯗ꯭ꯔꯣ?" ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈꯥꯕ ꯑꯃꯨꯛ ꯍꯤꯞꯄꯒ ꯂꯩꯈꯤ꯫
ꯏꯅꯨꯡꯉꯥꯟꯕꯤ ꯃꯄꯨꯔꯣꯏꯕ ꯈꯥꯕꯒꯤ ꯋꯥꯉꯥꯡ ꯑꯗꯣ ꯇꯥꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯈꯥꯕꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯛꯂꯛꯏ꯫ ꯏꯅꯨꯡꯉꯥꯟꯕꯤ ꯈꯥꯕꯗ ꯃꯌꯨꯝ ꯄꯥꯜꯂꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯐꯪꯖꯗ꯭ꯔꯤ꯫ ꯃꯇꯝ ꯄꯨꯝꯕꯗ ꯈꯥꯕꯒꯤ ꯑꯊꯤꯕ ꯋꯥꯍꯩ ꯑꯃꯗꯤ ꯈꯥꯕꯅ ꯐꯨꯕꯤꯕꯒꯤ ꯆꯩꯅꯥꯀꯣꯜ ꯈꯥꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯈꯥꯕ ꯑꯃꯗꯤ ꯂꯨꯋꯥꯡ ꯂꯝꯄꯥꯛ ꯑꯃꯗ ꯌꯨ ꯊꯛꯂꯤ꯫ ꯃꯗꯨꯗ ꯂꯨꯋꯥꯡꯅ ꯈꯥꯕꯗ ꯍꯪꯂꯛꯏ, "ꯅꯇꯥꯎ ꯈꯥꯕ, ꯅꯪꯒꯤ ꯅꯈꯨꯠ ꯆꯟꯗꯨꯅ ꯂꯩꯔꯕ ꯏꯅꯨꯡꯉꯥꯟꯕꯤꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯅꯪꯅ ꯑꯣꯠꯄꯤꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ?" "ꯃꯇꯥꯎ, ꯑꯩꯗꯤ ꯏꯅꯨꯡꯉꯥꯟꯕꯤꯒꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯪꯅ ꯐꯅ ꯐꯨꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯅꯪꯉꯣꯟꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯅ ꯂꯩꯔꯤꯕꯗꯣ ꯃꯗꯨ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕ꯭ꯔꯃꯤ?" ꯃꯗꯨꯗ ꯈꯥꯕꯅ, "ꯃꯇꯥꯎ ꯂꯨꯋꯥꯡ, ꯃꯥꯅ ꯑꯩꯕꯨ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯄꯤꯗꯨꯅ ꯑꯩꯕꯨ ꯃꯌꯥꯝꯗ ꯐꯨꯍꯟꯕ, ꯃꯗꯨꯒꯤꯅꯤ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯃꯇꯥꯎ." ꯑꯁꯨꯝꯅ ꯈꯥꯕ ꯑꯃꯗꯤ ꯂꯨꯋꯥꯡ ꯌꯨ ꯊꯛꯇꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯁꯤꯜꯂꯛꯂꯦ꯫ ꯁꯣꯝꯗ ꯇꯣꯝꯕ ꯈꯣꯏꯗꯅꯤ ꯇꯣꯝꯕ ꯑꯃꯗꯤ ꯃꯃꯥ ꯃꯄꯥ ꯄꯨꯟꯅ ꯆꯥꯛ ꯆꯥꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯕꯒꯤ ꯃꯃꯥ ꯏꯕꯦꯜꯂꯩꯅ ꯃꯆꯥ ꯇꯣꯝꯕꯗ ꯍꯥꯏꯔꯛꯏ, "ꯍꯩ, ꯅꯇꯥꯎ ꯇꯣꯂꯦꯟ ꯀꯨꯏꯔꯦ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯇꯕ꯫ ꯃꯥꯅ ꯆꯠꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤ." ꯃꯗꯨꯗ ꯇꯣꯝꯕꯒꯤ ꯃꯄꯥꯅ, "ꯀꯔꯤꯒꯤ ꯍꯜꯂꯛꯅꯤꯒꯦꯅꯦ ꯍꯥ? ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯈꯪꯗꯅ ꯐꯨꯗꯨꯅ ꯇꯥꯟꯊꯣꯛꯄ ꯑꯗꯨꯒ ꯇꯧꯕꯅ ꯐꯠꯇꯕ ꯑꯃꯥꯏꯕ ꯁꯣꯏꯅꯤꯟꯅ ꯇꯧꯕ, ꯃꯗꯨꯒꯤ ꯃꯔꯥꯟꯅ ꯇꯣꯂꯦꯟꯗ ꯇꯥꯏꯅꯕ, ꯑꯄꯪꯕ ꯋꯥꯈꯜ ꯇꯥꯗꯕ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯒ ꯋꯥꯅꯅꯕꯅꯤ, ꯆꯠꯆꯈꯤꯁꯅꯨ." ꯑꯁꯨꯝꯅ ꯇꯣꯝꯕꯒꯤ ꯃꯄꯥꯅ ꯏꯕꯦꯜꯂꯩꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯇꯣꯝꯕꯒꯤ ꯃꯄꯥ ꯆꯥꯎꯇꯣꯟꯅ ꯏꯕꯦꯜꯂꯩꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯒꯤ ꯃꯔꯝꯗꯤ ꯏꯕꯦꯜꯂꯩꯅ ꯇꯣꯂꯦꯟꯕꯨ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯈꯪꯗꯅ ꯇꯣꯂꯦꯟꯕꯨ ꯃꯃꯥ ꯉꯥꯎꯍꯜꯂꯤ ꯍꯥꯏꯗꯨꯅ ꯆꯩꯕ ꯉꯥꯡꯕ ꯈꯔ ꯇꯧꯈꯤꯕ ꯑꯗꯨꯒꯤ ꯆꯥꯎꯇꯣꯟꯅ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯅꯤ꯫ ꯃꯗꯨꯗ ꯇꯣꯝꯕꯅ, "ꯏꯃꯥ, ꯑꯩ ꯈꯔ ꯂꯩꯔꯒ ꯌꯩꯊꯥꯈꯣꯜ ꯈꯨꯟꯗ ꯏꯇꯥꯎ ꯇꯣꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯒꯦ, ꯃꯥꯕꯨ ꯎꯅꯔꯨꯒꯦ." ꯃꯗꯨꯗ ꯃꯄꯥ ꯆꯥꯎꯇꯣꯟꯅ, "ꯑꯥꯏ, ꯀꯔꯤꯒꯤ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯃꯃꯥꯕꯨ ꯉꯥꯎꯍꯟꯕ ꯉꯝꯕ ꯂꯝꯖꯥ ꯁꯔꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯀꯩꯗꯧꯕ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯆꯠꯂꯨꯅꯨ. ꯅꯃꯥ ꯑꯁꯤ ꯑꯃꯨꯛ ꯉꯥꯎꯍꯜꯂꯛꯀꯅꯤꯀꯣ, ꯆꯠꯂꯨꯅꯨ ꯆꯠꯂꯨꯅꯨ." ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯝꯕꯅ ꯏꯀꯥꯏꯔꯝꯃꯤ꯫ ꯃꯥꯁꯨ ꯈꯪꯉꯤ ꯃꯄꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯦ ꯃꯥꯅ ꯇꯣꯂꯦꯟꯕꯨ ꯂꯥꯟꯅ ꯎꯗꯨꯅ ꯐꯨꯈꯤꯕ ꯑꯗꯨꯒꯤ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯍꯥꯏꯕ ꯇꯣꯝꯕꯁꯨ ꯈꯪꯉꯤ꯫ ꯑꯁꯨꯝꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯗꯨꯅ ꯆꯥꯛ ꯆꯥꯅꯔꯤ꯫ ꯁꯣꯝꯗꯅ ꯈꯥꯕ ꯑꯃꯗꯤ ꯂꯨꯋꯥꯡ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯝꯄꯥꯛ ꯑꯁꯤꯗ ꯌꯨ ꯊꯛꯇꯨꯅ ꯉꯥꯎꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯨꯋꯥꯡꯅ, "ꯃꯇꯥꯎ ꯈꯥꯕ, ꯃꯇꯝꯁꯤ ꯌꯥꯝꯅ ꯊꯦꯡꯂꯤ, ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ." ꯃꯗꯨꯗ ꯈꯥꯕꯅ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯍꯥꯏꯔꯛꯏ, "ꯑꯁ, ꯉꯥꯏꯍꯥꯛꯇꯪ ꯄꯥꯔꯇꯤ ꯇꯧꯕꯁꯤꯗ ꯌꯥꯝ ꯆꯠꯅꯤꯡꯂꯕ꯭ꯔꯣ?" ꯃꯗꯨꯗ ꯂꯨꯋꯥꯡꯅ, "ꯃꯇꯥꯎ, ꯆꯠꯂꯁꯤ, ꯊꯦꯡꯉꯦ." ꯑꯁꯨꯝꯅ ꯂꯨꯋꯥꯡꯅ ꯍꯥꯏꯕꯗꯒꯤ ꯈꯥꯕ ꯑꯃꯗꯤ ꯂꯨꯋꯥꯡ ꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯂꯨꯋꯥꯡ ꯃꯥꯒꯤ ꯃꯌꯨꯝ ꯌꯧꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯈꯥꯕꯗꯤ ꯌꯨ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯑꯁꯨꯝ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯈꯥꯕ ꯃꯌꯨꯝ ꯌꯧꯔꯛꯂꯤ꯫ ꯈꯥꯕ ꯏꯅꯨꯡꯉꯥꯟꯕꯤꯕꯨ ꯊꯣꯡ ꯍꯥꯡꯗꯣꯛꯅꯅꯕ ꯀꯧꯏ꯫ ꯑꯁꯨꯝꯅ ꯊꯣꯡ ꯊꯤꯜꯂꯒ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯀꯧꯔꯕꯁꯨ ꯇꯥꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯣꯡ ꯊꯤꯜꯂꯒ ꯀꯧꯕ ꯑꯗꯨꯗ ꯏꯅꯨꯡꯉꯥꯟꯕꯤꯁꯨ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯏ꯫ ꯃꯗꯨꯗ ꯈꯥꯕꯅ ꯊꯣꯡ ꯍꯦꯛ ꯍꯥꯡꯗꯣꯛꯂꯛꯄꯒ ꯏꯅꯨꯡꯉꯥꯟꯕꯤꯗ ꯉꯥꯡꯕ ꯍꯧꯔꯛꯂꯤ, "ꯅꯪ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯕꯁꯤ ꯇꯥꯗꯕ꯭ꯔꯣ?" ꯏꯅꯨꯡꯉꯥꯟꯕꯤꯅ, "ꯑꯩ ꯇꯥꯍꯧꯗ꯭ꯔꯦ." ꯃꯗꯨꯗ ꯈꯥꯕꯅ, "ꯀꯔꯤ? ꯀꯔꯤ ꯇꯧꯗꯨꯅ ꯇꯥꯗ꯭ꯔꯤꯕꯅꯣ?" ꯏꯅꯨꯡꯉꯥꯟꯕꯤꯅ, "ꯑꯩ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯔꯦ." ꯃꯗꯨ ꯇꯥꯕꯗ ꯈꯥꯕꯅ, "ꯑꯩ ꯍꯜꯂꯛꯀꯅꯤ ꯈꯪꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯅꯤꯅꯦ ꯍꯥ?" ꯑꯁꯤ ꯍꯥꯏꯔꯒ ꯏꯅꯨꯡꯉꯥꯟꯕꯤꯕꯨ ꯐꯨꯕ ꯍꯧꯔꯛꯏ꯫ ꯈꯥꯕꯅ ꯏꯅꯨꯡꯉꯥꯟꯕꯤꯒꯤ ꯃꯁꯝ パꯏꯔꯒ ꯈꯥꯕꯅ ꯐꯨꯔꯤ꯫ ꯏꯅꯨꯡꯉꯥꯟꯕꯤ ꯈꯥꯕꯅ ꯃꯥꯒꯤ ꯃꯁꯝ ꯄꯥꯏꯔꯤꯕ ꯑꯗꯣ ꯃꯨꯛꯊꯣꯛꯂꯒ ꯀꯥ ꯇꯝꯅ ꯆꯦꯟꯁꯤꯟꯈꯤ꯫ ꯃꯗꯨꯗ ꯈꯥꯕꯅ ꯃꯅꯥꯛꯇ ꯂꯩꯕ ꯂꯤꯆꯩ ꯑꯃ ꯄꯥꯏꯔꯒ ꯀꯥ ꯇꯝꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯏꯅꯨꯡꯉꯥꯟꯕꯤꯕꯨ ꯃꯥꯅ ꯄꯥꯏꯔꯤꯕ ꯆꯩ ꯑꯗꯨꯅ ꯐꯨꯕ ꯍꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯆꯩ ꯑꯗꯨꯅ ꯐꯖꯅ ꯐꯨꯔꯕ ꯃꯇꯨꯡꯗ ꯏꯅꯨꯡꯉꯥꯟꯕꯤꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯀꯥꯗꯒꯤ ꯊꯣꯛꯂꯛꯂꯒ ꯃꯥꯡꯒꯣꯜꯒꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯂꯒ ꯏꯅꯨꯡꯉꯥꯟꯕꯤꯕꯨ ꯃꯄꯥꯜꯗ ꯏꯟꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯈꯥꯕꯅ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯜꯂꯤ꯫ ꯏꯅꯨꯡꯉꯥꯟꯕꯤ ꯈꯥꯕꯅ ꯐꯨꯕꯒꯤ ꯆꯩꯅꯥ ꯑꯗꯨꯒ ꯃꯄꯥꯜꯗ ꯂꯩꯔꯤ꯫ ꯏꯅꯨꯡꯉꯥꯟꯕꯤ ꯈꯥꯕꯅ ꯍꯧꯖꯤꯛ ꯆꯩꯅ ꯐꯨꯕꯒꯤ ꯃꯁꯥ ꯑꯗꯣ ꯃꯄꯣꯝ ꯄꯣꯝꯂꯤ꯫ ꯏꯅꯨꯡꯉꯥꯟꯕꯤ ꯍꯥꯟꯅ ꯈꯥꯕꯒꯤ ꯂꯝꯆꯠ ꯑꯗꯣ ꯈꯪꯂꯨꯗꯕꯗꯒꯤ ꯃꯥꯅ ꯃꯌꯨꯝ ꯄꯥꯜꯂꯛꯄꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯈꯥꯕꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯑꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯈꯪꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯏꯅꯨꯡꯉꯥꯟꯕꯤ ꯃꯄꯥꯜꯗ ꯆꯩꯅꯥ ꯈꯥꯡꯉꯤ꯫ ꯈꯥꯕꯅ ꯁꯣꯝꯗ ꯀꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ꯫
ꯑꯁꯨꯝꯅ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯇꯥꯁꯤꯜꯂꯛꯂꯤ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯕꯦꯀꯤ ꯃꯥꯒꯤ ꯌꯨꯝꯒꯤ ꯂꯥꯏ ꯁꯥꯟꯅꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯥꯏ ꯁꯥꯟꯅꯕꯅꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯊꯣꯛꯇꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯕꯦꯀꯤ ꯂꯥꯏ ꯁꯥꯟꯅꯕ ꯍꯧꯔꯛꯏ ꯑꯗꯨꯒ ꯃꯥꯅ ꯂꯥꯏ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯇꯥꯔꯤꯕ꯭ꯔꯥ ꯚꯨꯠ ꯅꯪꯅ ꯊꯪꯅꯕ ꯂꯩꯀꯥꯏ ꯑꯁꯤꯗ ꯆꯠꯂꯒ ꯁꯝꯖꯥꯏ ꯀꯧꯕ ꯑꯃ ꯂꯩꯕꯅꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯃꯥꯕꯨ ꯂꯨꯁꯤꯜꯂꯨꯆꯣ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯕꯦꯀꯤꯅ ꯕꯨꯠ ꯑꯗꯨꯗ ꯍꯥꯏꯔꯛꯄꯗꯒꯤ ꯕꯨꯠ ꯑꯗꯣ ꯑꯃꯥꯏꯕ ꯕꯦꯀꯤꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯨꯠ ꯑꯗꯨꯁꯨ ꯊꯪꯅꯕ ꯈꯨꯜꯒꯤ ꯁꯝꯖꯥꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯥꯏꯈꯤꯔꯝꯃꯤ ꯑꯃꯥꯏꯕ ꯕꯦꯀꯤ ꯅꯨꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯥꯏꯔꯣꯟ ꯁꯣꯜꯂꯤ ꯁꯣꯝꯗ ꯕꯨꯠ ꯑꯗꯣ ꯁꯝꯖꯥꯏꯒꯤ ꯌꯨꯝ ꯌꯧꯔꯗꯨꯅ ꯁꯝꯖꯥꯏꯅ ꯍꯤꯞꯂꯤꯕ ꯀꯥ ꯑꯗꯨꯗ ꯕꯨꯠ ꯑꯗꯨꯅ ꯆꯪꯉꯛꯂꯤ ꯑꯗꯨꯒ ꯇꯞꯅ ꯁꯝꯖꯥꯏꯕꯨ ꯀꯧꯔꯛꯏ ꯁꯝꯖꯥꯏ ꯇꯥꯕ꯭ꯔꯣ ꯁꯝꯖꯥꯏ ꯇꯥꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯤ ꯁꯝꯖꯥꯏ ꯇꯨꯝꯂꯝꯕꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯀꯧꯔꯤꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯎꯔꯨꯝ ꯁꯥꯔꯨꯝ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯕꯨꯠ ꯑꯗꯨꯅ ꯁꯝꯖꯥꯏ ꯃꯄꯥꯜꯗ ꯊꯣꯛꯂꯛꯑꯣ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯑꯁꯨꯝꯅ ꯕꯨꯠ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯁꯝꯖꯥꯏꯅ ꯀꯅꯥꯅꯣ ꯏꯇꯥꯎ ꯅꯠꯇꯦ ꯏꯇꯥꯎ ꯆꯥꯎꯇꯣꯜꯂꯣ ꯃꯗꯨꯗ ꯕꯨꯠ ꯑꯗꯨꯅ ꯃꯄꯥꯜꯗꯒꯤ ꯍꯥꯏꯔꯛꯏ ꯃꯥꯅꯤ ꯁꯝꯖꯥꯏ ꯊꯣꯛꯂꯛꯑꯣ ꯃꯄꯥꯜꯗ ꯊꯣꯛꯂꯛꯑꯣ ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯛꯄꯗꯒꯤ ꯁꯝꯖꯥꯏ ꯃꯥꯡꯒꯣꯜꯒꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯂꯛꯏ ꯑꯗꯨꯒ ꯃꯥꯡꯒꯣꯜꯗ ꯂꯦꯞꯂꯒ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯆꯥꯎꯇꯣꯟ ꯅꯠꯇꯕ꯭ꯔꯣ ꯑꯁꯨꯝꯅ ꯁꯝꯖꯥꯏꯅ ꯀꯧꯕꯗ ꯀꯅꯥ ꯑꯃꯠꯇꯅ ꯈꯨꯝꯂꯛꯇꯦ ꯃꯗꯨꯗꯒꯤ ꯁꯝꯖꯥꯏꯅ ꯏꯃꯨꯡꯗ ꯆꯪꯂꯒꯦ ꯇꯧꯕꯗ ꯊꯣꯡꯒꯥꯜ ꯂꯣꯝꯗꯒꯤ ꯏꯇꯥꯎ ꯁꯝꯖꯥꯏ ꯍꯥꯏꯅ ꯀꯧꯔꯛꯏ ꯃꯗꯨꯗ ꯁꯝꯖꯥꯏ ꯆꯠꯂꯝꯕꯗꯣ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯊꯣꯡꯒꯥꯜ ꯇꯝꯅ ꯌꯦꯡꯂꯛꯏ ꯑꯁꯨꯝꯅ ꯁꯝꯖꯥꯏꯅ ꯌꯦꯡꯂꯛꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯊꯣꯡꯒꯥꯜ ꯃꯌꯥꯗ ꯂꯦꯞꯄꯤꯕꯗꯣ ꯎꯔꯤ ꯃꯗꯨꯗ ꯁꯝꯖꯥꯏꯅ ꯏꯇꯥꯎ ꯆꯥꯛꯇꯣꯟ ꯀꯔꯤꯅꯣ ꯅꯪꯅ ꯑꯗꯨꯗ ꯂꯦꯞꯂꯤꯕꯗꯨꯕꯣ ꯑꯁꯤ ꯍꯥꯏꯔꯒ ꯁꯝꯖꯥꯏ ꯃꯥꯒꯤ ꯃꯔꯨꯞ ꯆꯥꯎꯇꯣꯟ ꯑꯣꯏꯔꯣꯏ ꯅꯤꯡꯗꯨꯅ ꯕꯨꯠ ꯑꯗꯨꯅ ꯂꯦꯞꯄꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯑꯁꯨꯝꯅ ꯁꯝꯖꯥꯏꯅ ꯕꯨꯠ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯤ ꯁꯝꯖꯥꯏꯅ ꯏꯇꯥꯎ ꯆꯥꯎꯇꯣꯟ ꯀꯔꯤꯅꯣ ꯅꯪꯅ ꯁꯤꯗ ꯂꯦꯞꯂꯤꯕꯁꯤꯕꯣ ꯀꯔꯤ ꯂꯩꯒꯦ ꯅꯪꯅ ꯍꯧꯖꯤꯛ ꯑꯊꯦꯡꯕꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯅ ꯆꯪꯁꯤꯜꯂꯛꯑꯣ ꯏꯃꯨꯡꯗ ꯑꯁꯤ ꯍꯥꯏꯔꯒ ꯁꯝꯖꯥꯏꯅ ꯆꯥꯎꯇꯣꯟꯅꯤ ꯈꯪꯗꯨꯅ ꯕꯨꯠ ꯑꯗꯨꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯂꯛꯏ ꯁꯝꯖꯥꯏꯅ ꯆꯤꯡꯂꯛꯄꯗ ꯁꯨꯃꯥꯡ ꯌꯧꯔꯤ ꯃꯗꯨꯗ ꯁꯝꯖꯥꯏꯅ ꯆꯥꯎꯇꯣꯟꯁꯦ ꯋꯥ ꯉꯥꯡꯂꯛꯇꯦ ꯍꯥꯏꯗꯨꯅ ꯇꯨꯡ ꯑꯣꯜꯂꯒ ꯌꯦꯡꯂꯛꯏ ꯁꯝꯖꯥꯏꯅ ꯌꯦꯡꯂꯛꯄꯗꯗꯤ ꯑꯀꯤꯕ ꯁꯛꯇꯝ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯆꯥꯎꯇꯣꯟꯅꯤ ꯈꯜꯂꯒ ꯆꯤꯡꯂꯤꯕꯗꯣ ꯃꯗꯨꯗꯤ ꯕꯨꯠ ꯑꯣꯏꯔꯝꯂꯦ ꯃꯗꯨꯗꯒꯤ ꯁꯝꯖꯥꯏꯅ ꯆꯦꯟꯅꯅꯕ ꯇꯧꯔꯛꯄꯗ ꯕꯨꯠ ꯑꯗꯨꯅ ꯁꯝꯖꯥꯏꯒꯤ ꯃꯈꯨꯠ ꯑꯗꯣ ꯐꯥꯗꯨꯅ ꯕꯨꯠ ꯑꯗꯨꯅ ꯁꯝꯖꯥꯏꯒꯤ ꯃꯉꯛꯇ ꯃꯤꯠꯂꯤ ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯅꯝꯁꯤꯜꯂꯤ ꯑꯁꯨꯝꯅ ꯕꯨꯠ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯈꯧꯔꯤ ꯃꯦꯠꯂꯒ ꯅꯝꯁꯤꯜꯂꯛꯄ ꯑꯗꯨꯗꯗꯤ ꯁꯝꯖꯥꯏ ꯑꯗꯣ ꯁꯣꯔ ꯍꯣꯟꯕ ꯉꯝꯂꯛꯇꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯊꯋꯥꯏ ꯊꯥꯈꯤ ꯕꯨꯠ ꯑꯗꯨꯅ ꯁꯝꯖꯥꯏꯅ ꯁꯤꯔꯕꯅꯤꯅ ꯑꯃꯥꯏꯕ ꯕꯦꯀꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯕꯨꯠ ꯑꯗꯣ ꯑꯃꯥꯏꯕ ꯕꯦꯀꯤꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯕꯦꯀꯤꯅ ꯊꯕꯛ ꯂꯣꯏꯔꯕꯅꯤꯅ ꯕꯨꯠ ꯑꯗꯨꯒꯤ ꯆꯥꯛꯊꯥꯛ ꯇꯝꯂꯕ ꯃꯇꯨꯡꯗ ꯍꯜꯍꯟꯈ꯭ꯔꯤ ꯑꯃꯥꯏꯕ ꯕꯦꯀꯤꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯥꯒꯤ ꯂꯥꯏ ꯁꯥꯟꯅꯕ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯤ ꯁꯣꯝꯗꯅ ꯑꯌꯨꯛ ꯑꯉꯟꯕ ꯑꯁꯤꯗ ꯁꯝꯖꯥꯏ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯣ ꯁꯤꯟꯕ ꯊꯨꯡꯅ ꯄꯥꯎ ꯑꯁꯦ ꯈꯪꯅꯔꯤ ꯂꯩꯀꯥꯏ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯉꯛꯄꯅ ꯂꯣꯏꯔꯤ ꯁꯝꯖꯥꯏ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕ ꯑꯁꯤꯗ ꯑꯗꯨꯕꯨ ꯉꯛꯂꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯕ ꯌꯥꯗꯕꯅꯤꯅ ꯃꯌꯥꯝꯅ ꯄꯣꯠꯂꯣꯏꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯑꯁꯨꯝꯅ ꯁꯝꯖꯥꯏꯒꯤ ꯃꯊꯧ ꯃꯔꯝ ꯂꯣꯏꯔꯤ ꯄꯣꯠꯂꯣꯏꯕ ꯌꯥꯎꯔꯨꯕꯁꯤꯡ ꯑꯗꯣ ꯃꯥꯒꯤ ꯌꯨꯝꯗ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯍꯟꯅꯈ꯭ꯔꯤ ꯂꯩꯀꯥꯏꯒꯤ ꯑꯍꯟꯁꯤꯡ ꯑꯗꯨꯅ ꯂꯩꯀꯥꯏꯒꯤ ꯋꯥ ꯇꯥꯟꯅꯐꯝ ꯑꯗꯨꯗ ꯋꯥ ꯇꯥꯟꯅꯅꯕ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨ ꯌꯧꯔꯗꯨꯅ ꯑꯍꯟꯁꯤꯡ ꯑꯗꯣ ꯋꯥ ꯇꯥꯟꯅꯕ ꯍꯧꯔꯛꯏ ꯃꯗꯨꯗ ꯏꯅꯨꯡ ꯉꯥꯟꯕꯤꯒꯤ ꯃꯄꯥ ꯀꯨꯟꯖꯣꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯉꯁꯤꯒꯤ ꯊꯣꯛꯂꯤꯕ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗꯤ ꯀꯔꯤꯅꯣ ꯃꯁꯤꯗꯤ ꯀꯔꯤ ꯃꯇꯧꯅꯣ ꯈꯪꯗ꯭ꯔꯦ ꯃꯌꯥꯝ ꯃꯗꯨꯗ ꯑꯍꯟ ꯑꯃꯅ ꯃꯌꯥꯝ ꯉꯁꯤꯒꯤꯁꯤꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯝꯖꯥꯏꯒꯤ ꯌꯨꯝꯗ ꯂꯥꯏ ꯊꯥꯖꯤꯟꯗꯨꯅ ꯇꯧꯕ ꯃꯥꯜꯂꯤ ꯃꯗꯨꯗ ꯑꯍꯟ ꯑꯃꯅ ꯑꯃꯨꯛ ꯑꯩꯅꯁꯨ ꯈꯟꯕꯗ ꯁꯝꯖꯥꯏꯒꯤ ꯃꯤꯁꯤ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯊꯦꯡꯅ ꯍꯜꯂꯛꯄꯗ ꯂꯝꯂꯥꯏ ꯋꯨꯛꯅꯗꯅ ꯃꯌꯨꯝ ꯌꯧꯕ ꯉꯝꯗꯅ ꯁꯨꯃꯥꯡꯗ ꯁꯤꯈꯤꯕ ꯑꯣꯏꯔꯝꯒꯗꯕꯁꯨ ꯃꯥꯜꯂꯤ ꯑꯗꯨꯅ ꯃꯤꯅ ꯂꯥꯏ ꯊꯥꯖꯤꯜꯂꯛꯄ ꯑꯣꯏꯔꯝꯃꯣꯏ ꯍꯥꯟꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯕꯨ ꯑꯋꯥꯕ ꯄꯤꯔꯝꯕ ꯐꯠꯇꯕ ꯑꯃꯥꯏꯕ ꯁꯨꯅꯤꯜ ꯑꯗꯨꯁꯨ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯂꯣꯏꯁꯤꯟꯈꯤꯕ ꯑꯗꯨꯗꯒꯤ ꯈꯨꯜ ꯑꯁꯤꯗ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯕꯅꯤ ꯑꯍꯟ ꯑꯗꯨꯒꯤ ꯋꯥ ꯇꯥꯔꯒ ꯃꯌꯥꯝ ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯛꯏ ꯑꯁꯨꯝꯅ ꯋꯥ ꯇꯥꯟꯅꯕ ꯑꯗꯨꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯤ ꯁꯣꯝꯗꯅ ꯈꯥꯕ
samjai sire haiba aduda nungaiduna amaiba beki gi manakta lakli maduda khabana amaiba beki gi mayum yoraduna beki bu koromi amaiba beki su taraduna thulai aduga matau khaba changlo o law haduna kauchili khaba su changlai aduga hairi matau beki ngasidi yam nungai re matau na samjai luchin kibse ai gidi yam nungai ba haibadu we maduda beki na matau adugidi karisu khaluno matau gi damak amaiba beki na aina isau sauna leiri matau adugi kaisu waruganu matau masida khabana amu hairi ado aikhoi thafaksi sina loidri matau aingonta phurakhiba amadi matau gi pababu hatkhiba amaiba tolen amadi makhoi pulap loiselaga aikhoi nungairani matau madu natri phawde aikhoi nungaiba phangloidori bari tau maruda bekina mani matau khaba aigi pababu hatkhiba amaiba tolenbu soidana laman khumkhigani aina ngasi tamjaruri base laman khumnubagi damuktani tau maruda khabana ado matau aigi nupi inungan bisu matau na horen lusen bi khro matau maruda amaiba bekina matau adudi karigino aina natrabasu matau na adum lusen bi khiba yadabro khabana matau aina lusen bi yadabagi ni matau maruda amaiba bekina mu hari adubu karigino matau loid matau mo lusen ningli badubu madugi marabu karino khabana mu inungan bise hana tolen ganu sindarambani aduna marak marakta tolen gi wakhal khanbasu yawi aduga aibu mana ikai ban nanghan khiba adugi ni matau khaba gi wadu tabada beki ngaklami tolen ganu sindarami haiba sida aduga khaba inungan bi karamna lauriba haiba sida su ngachanai maduda maiba bekina adudi matau tolen ga inungan biga nuksindaramba amadi matawna karamna lawkhiba adu amta libira one maduda khabana tolenga inungan biga nuksinaramba gi wari pumba lirami asumna khabana liriba wari adu taba loiraga beki makokta wakhal lama lai matamdi asum hauki hauji numidangi matamni inungan bi sakhumda sak thonaba tawri maruda sakhum adugi mapalda mi ama na hebaki makhol tarai inungan bi tawramba thabak ado chaplepi aduga mapaldaki khonjal taribado karino haiduna tari inungan bina asumna tarubadaki di taraklamba khonjal ado tumina mu laikhrei inungan bi bamna oiramale haiduna amu thabak tawjari masidagi amu ngahak amuk leiraga handakna nupi ama kappaki khonjal amuk tarai inungan bi handakti kiba hawraklei asomna but adusu ngahakang aki akhang saptrakaya toramlaga changkhrei somda inungan bi kibana loire mana sak thongba phawba ngamdrei adubu kirasu kina sak thongba hori inungan bina asomna tawribagi maramti butna ki hallakpadagidi khabana phubagi ki hanba aduna hena ki aduna thabak ase tawribani asomna sak thongba loire inungan bi ngasidi khaba halakpa ngairami asomna ngahak lairaga khaba su halakle aduga inungan bi bu kaurami inungan bi khabana kauriba do taraduna tholai aduga thong ado hangli thong hek hangbaga khaba imungda changlai aduga sakhum changduna sak charami asomna ngahak lairaga khaba chak chaba loiri aduga magi kada tumba changkhri inungan bida ngasidi wahai amata hairamdi inungan bi chakhum gi thabaksing loisilba loirba matungda tumba changkhri asomna mathangi no ngali somdana tolen ayuk anganba asida lai khoiramba ma lakli wari asigi aharba tangkak matang asida loisinjari mathangi ani suba tangkakta kari kamdorokpage haibetu mayam punna ngaiminarasi ngasigi damakadi mayambu aroibada amukka hana khurumjari